Hello guys, मैं मुताराम नोक्सरी ngasisu kanagumomna akhoi channel sida mahaki punchi da thoke ba wari mata happy on haijarak padagi akhoi na ngasi mahaki wari do pudun laksabani khoi na sumna ba asing asing ga wari akhoi channel sida hapchaba matam da kanagumba mata gi humda sokada ba amadi kanagumba mata gi humda lana khanbagi wakhalon hapcham tana jade soki bilan ki bi orga sunga pigani aduga हाइरिबा वारी सिदगी अखोइना अचुमरान मैम खंगदोगा अचुम लंबीद चची फतब लंबी थादोक साबजे थमजोगो लेनेना ngasiगी वारी मतंग सिदा हौजरगे अहानबदा नरेटर बु आइना इकोकनोना इकाय खुमनबा उच्चरी मतमदो नुंसी आइना क्लास 10 लोरकपा मतमनी फोन अमखक लोना पाइजे बाबादो यामना साथी अदुना लोना पाइजबनी FB दगी मागा आइगा से थेंगनकी चमना लोइनरकपदगी नंबर लौनरगा नुंसीनबा हाइबदो ओइरकी माना आइगी पुंसीगी अहानबा नुंसीजबनी मतम खरा हौख्रबा मतुंगदा आइगी 11 गी एडमिशन तौबा मतम यौरी अदुदा इमानबी अमगा आइगा चटले लोइरगा इमानबीदुसु मागी खंगनजबा नुपादुगा कोइरुनी हाइदना चटखरे आइसु मागा मागी ममानबा अमगी मयुमदा चटलुजी पोट अमा लौगदबनी अदु लौरगा गार्डन गुंबा अमदा चटलुसी हाइदना इबानी से हाइनरी अखोइजु चले अइना आइदी थोंगालदा लेरमलगे नंग चंगलुरो हाइबनी अदुदा माना कुइरोय ngaktangni चलुसी लाओ हाइदना पुन्ना चंगी ममानागी मयुमदा चंगी मयुमदो ममागा ममानाबदुगा खक लैबा ओइबजानी ममादुदी लेरमदे अइना आइगी खंगनाबा नुपादुदा तामो चलसे नंग लौनी हाइदो लौरो थेंगनी हाइ अदुदा ममानाबदुना ngaikoi mahi thaklaga chalo asumna haidana aikoisa moigi kada changi namito ai ngasisu kaudre hai mahi do thaklubadagi aisa koksi ngaubagumna tori adudagi di ai kamaina tawbano kaidawbano ai kemta khanghodre adubu aina gyan tarakpada aisa mahakna ijat lawbiduna lerami ai yamna kappi numito maga aigasu yamna khatnare aduda mana ai nangbu thadok loi aisa nang thajadaba tawganu haidana yamna themi kaidawni aisu aigi hanagi punsiduda hala uya roidabanina थेंग्रिङैदा युमदा हलागा इमानबीगिसु मिस कॉल यामना लेरमे अदुदा आइना फोन अमुक तोक्सले मादी युमदा हल्ले नंग फोन पाइदबदुदा असुम हाइरि आइसु माना थिनबिरमे नुमितुदगी इबानिसा याम नुंसिनन लाए चाही अमा फारे मार्च दा नुमितो अखोइ लेकाइ थाबल चोंगे माना आइसा यावबा यारो हाइदन अदुदा आइना तामो लेकाइगी नि ngasiदी यावदबा यारोय आई अतै मतमदिदी यावदबनी को ngasiदी नंग सावगन आई ngahak chonglugi nangsu lawo ibani chongusi aduda mana aidi lawoi kadaw laktoino fare fare nang yamna chongninglabani na chongloro asumna hairaga madi phone do off toksinkhre aisu thawai se nungaitana thabal do chatle chongba yawrasi haidana imanabiga aiga se chongba change nupa paiba yare hairakpa matamduda nupa ama aingonda paire mana aingonda wari yamna sai aduda aidi khumnudi matamduda aigi khangnajaba nupa do madi lona la aga leramba oiba jani maja ai nakta changlakle aduga mana o nangdi yamna tawri janine nupa ga wari sanadana aina lona la amdrabadi nang irang adum tawni ne haidana hairi aduda aina ai kem khumdi mana wari saba khakni asumna khumje aduda mana yare to nang ngasidagi engonda paw phorokano ngasina loirabani hairamnaga chatkre madi aigi asoiba thiba lakpa oirame aisu chongdabida yumda hale maga aiga numitudagi tapna lapthokna ba haibadu oire pausu fauna khidre ai ahin kaya tumkhidi yamna kapki magi mamanabado aduda aisa phone tawre aduga magi maramda hangi mamanabaduna mado nupi em koiba mali phone wari yamna sai aina su tawganu nangna angang duda tawribado nungaiti aidi nueni gi wari do loina khangbanina yamna nungaiti haibani mado aina ngangbasu tadi hari aduda aina nangdi loina khanglibani ai leisabi natri nangna mabu aiga wari amtang sana halu haidana aina haire aduda nongmadi aigi laiba faba haigadra aingonda phone tawre aduga kaidawre haino haidana man hangli ibanisa mariju thamnare nangdi nupani aidi nupini aigi kitangdi khanbiyo haije aduda mana taningre nang pamdre nang zoma yengkro asum hairamlaga phone do kathatkir mamanabuda aina phone je tawre mana hairambado loina tamne aduda mamanabuduna nang ngamnaba nupadu da chelo akoi mateng pange haidana haire magi mamanaba mayamdo yamna fai fataba mido mamanabani haiduna lochinduna thamdi moi mayamna aiga maga cha namdana chelhalle madi yamna sawe chenbagi hingdo aibu ka amada ithanda thambirami madi kai chatkibano aidi khangde nongale aisa moi mayamna yumda thinbir
luhongbagi matamsu lepe aigi luhongbado yamna nungsi maga nongmata fawda paw fawnadana luhongkhibani mana haikiba amadi le nangdi napunsida aigi munungsi fangloi haidana ai kaudi luhonglaba matungdasu nupi koi matai manaw amagi relation do thamkhide sum hawkibana luhongbasu 1 year sukre mana engonda hannazu yengdana leiki nupi koiraga lei aigi imangdasu nupiga message thanaba wari sanaba yamna tawki ai kaimta haijabadi ngamkide kapchaba natana moigi mafamdo chingyani singchan bamatamda singyan bachalami lorok panthadana law suba challe hala agana imungi thabak tawba moigi imungi mido yamna fatti aigi ex husband duga aiga kitang ngangnaragasu aingonda onsillaga ngangbi khatnabagi maramdo hairugana nupibu kaino koigi koisanu hekta haibi ex husband na aisa nongmata fudi maramdi mana hai furaga asoka pan yaurga wa chawthoknana bari aduna nangdi mentally harassment oina tawni hekta hai aisa yam wana moi imung yana ba chali ningol su yamna yame moi mayamna aisa otpada laibam khanglaktre isasa nare haiba phawo ngamjakhide ipuroi bana hanna yengbidana leiringai moina amuk ot mayamna amuk ot yam wana lenje maraksida aisa yam kananai moida hairagasu hanna yengdana lei adudagi ipamda haire imado lae idom chaga ichabu kana laitraba pari sambal yamna chauna lei noigi mawngsa aikhoi khanggi yauna khangbani masu magi ngamnaba panjasanu haidana leibani fare fare kana ngamge do yengnaba taredana hairaga yamna khatne aisa numitu da yumda imana puraga lae doctor da yengba yaba yeng phatre doctor duna noigi sa anaba kaisu leiti haire adudagidi yumda halaga inembokna doctor yenglaga kaim kanaroi maibadi yengansi haibadagidi maiba amada yeng halubada ida thamai birisidi haidana adun hairakwadagi lighting gi thaba kharasu tawre moigi imungdo maibi amasu lei maitamduda aigi phibamsi yamna soe avatar gi machudo adugumnaba phabungdagi hendoktana leirami ima babasu thawai yamna wajaki maibaduna lai khoirambadagidi tapna tapna fagalaki mi khara malai adudagidi ai police station da chale divorce tawbagi moigi mizu kawre adudi yam usitana moina hairakpani nupi gi mamana pujakhibani aikhoi chalu haikibा leitena adudagidi aisu aigi horakpadagi hojik phawagi wari siloin lir adudagidi ex husband do khara fui aidi nungsiroba kawbanina mangonda fubodo yengba ngamti aigi laibak phaba mana aigi case pairiba nupi do masu aidawna laibak thibi nupi ama oiramki madam duna aigi mating su yamna tawki yamna nungsi madam do divorce paper da sign tawnare ex husband ga aiga aduga aigi awun pot meyam do lawba chale pot chai meyam do loina gari da hapaga loiraga chale chalage haidana tholakpada ex husband gi leikai dugi mi mayam do aingonda kola loina kaplaga leina hawi aina wana lenbado nang nasidagidi nungaina leirur ko haidana bor pibiri pumna makto mabu nungsibagi damakta nupi iwabi agi ijat ngakcharobogi mahira 3 year mo moigi miyot mine yam wana khangjaduna aise lenlaki ahalaman singna sinbiduna hojikti ayum panjare aigi icha twins amasu yaujare isor leite habadi yaroi lanlu dabanina ai hojikti yam nungaina leijare aigi husband su bakhangni ado aibu mau oiroi haidana hanthana khanbidi yam luna nungsina tawbi maharani gum leijare aduga yamna nokningba amana aigi husband na aiga chenba nimitki nunganbado aduda masa aingonda message thare aduga mana sumaina haire aina hanjinarase haige khanba mikupsida nangdi sagai olamle nungaina paluko kaina thare aidi hanludre block oina tawsinkre thokiba thogdokti yamna yamkre moina aingonda tawbiba mayamdo libagisu loiba nairaro aigi haksangjina siraga mai chakdri fawbadi ai kawbadi leraro masini masigi wari haba taragadi ado hawkibadi hawkre hojik nungaina leibado makhada punsi da sodum nungaina leibiu haba se khoi gi sai tagi ju thamjage nungai fa bo oibiu haba je thamjabugune nanga sigi wari se matang sida lotion jare yai faminers